खुरुमजरी ISTV की मणिपुरी पाव में ताबीर सिंबो तराम नौकसरी अहनबदा मरिबो पाव आर्क्वेक जोड ओरिबा मणिपुरदा ngasi फावबा मणिपुर सरकारना तपचाबा जथिन थरांग लखतबा से लेबथिबनी हाइना MU की डॉक्टर टिंगलेन मेसनांगना फोंदोख्रे पाव संदनों पिजरे आर्क्वेक जोन ओइबा मणिपुरदा ngasi फावबा मणिपुर सरकारना तपचाबा जथिन थरांग लखतबा से लेबथिबनी हाइना MU की Senior Assistant Professor Tinglen Mesnan Fungdokre. Wapam Singasi ISTV News ki Dex Editor Richard Ranjan ga unaba amada mahang Fungdokibani. Handak Nepal yauna thangna balebak singda yuhara hakibana mioi cha kya gi punsi lomkre. Kayamana soina yuna lady nongmadi akanwa yuhara haduna awang nongpuk lamdamda masigi awa saitheng nangani haina akhang haisingna Panaribani. Masida Manipur su awa zaitheng nangdanaba sarkarna akan bajaksin tharang lokhatpatangai fade. Manipur da hauzik niyom yauduna yum kai kya sanari masi yengsin batangai fade phungdoki. Arguing na mi hatte. Mi halizi structure sinani. Aduna architect doesn't kill people, but the structure kills. Ana koni ham section ge dori si kogi urbanization si yamna hingalakpa. Masigi urbanization की growth rate सी मणिपुर सी कोई हेक मिजोरम की मथंग दा अनी सुबदे लई अदुना हसिदा कोई अनलिमिटेड ओबा अनरेगुलेटेड ओबा कोई अर्बन की स्टिल सारीबा बिल्डिंग मयाम अदगा अमना कोई से सरकार की माई क्रेडिट पॉलिसी दसु बैंक की क्रेडिट पॉलिसी दसु से कंजम्पशन क्रेडिट लोन सी लेपतन पिखलप अदुना से हाउसिंग लोन मक्तदा हैरो कोई उरिसिनी लोना लोन या लौरगा छाइबा अखोगी युम मयाम अदुगा मागी बिल्डिंग की डेंसिटी सी लेपर वांखलैबा सिमा मयाम सी लोना खल्ला कांसिदा खोसिदा प्लान की चौबा अहोबा मा कोई लेरेने लवी मियाम को ख्वादिगी नंगना थबल तोइबा लोकल बॉडी सिंगसिगी मसी मपांगल अदु मकोई फंडिंग निथि जना तौबा बवार निथि जना पिबिदना मकोइदा कोई मियंग थमजि सुंगदरा इनखले अदु अनी सुबदा कोई स्टेट की रिलीफ एंड डिजास्टर मैनेजमेंट सी कोई मियाम से तो मायने मसी थबक निथि जना तौबा उदे हाइदना हजिक मणिपुर की ओइना कोई रिलीफ एंड डिजास्टर मैनेजमेंट की मतंग से अखनबा कोई पॉलिसी मा कोई सनब चुमेन खली मसाइसिदा स्टेटना कोई प्रायोरिटी से पीदना हजिक मकी कोई ओइना कोई वार पुटिंग द मसी चंगल हौदबोदी कोई करी थोगदगे हाइबसे मसी यामना अनसर्टेन ओइबा फ्यू म लेबमना मरम ओदना स्टेटना मसाइसिदा कोई पॉलिटिकल विल ग लोनेना डिटरमिनेशन बग लोनेना आई मेंग चंगननिगे Infalis ki Goltabi amadi Tawaikul anigi marakta thokiba thawdoki matangda JSC amasung sarkarga yanaki bawa fumsing thaba oina pangthoraktabadagi ngaseyuktagi ukulambi ban hawkre ban namaram ojuna Infal ukulambi da uwa phajinba amadi tayar singamai thaduna ataro singda chawna apanba pikre Infal ukrulsenba gari amadi atay atopa gari sing tatnadabana miyoi kya lambida khongna chatnaki ban sawgatpani chingnaba singna yanung bogwida laiba Emmanuel English School की बस अमा सेजांग मपादा मिंगसेल थुगाइना अमांगता थोनकी मखाताना पामदब थौदोक तोक्तनाबा इम्फाल ईस्ट डिस्ट्रिक्ट पुलिस अमसुंग कमांडोना अकन बजिकिंग थरांग लखटली JSC की कन्वेनर PS राजेश मिचैना JSC का सरकार याना की वाफम सिंह हयेंग फावगी मनुंगदा असेंग ममा खंगनद्रबदी सिविल सोसाइटी ऑर्गेनाइजेशन सिंग खुसमनरगा अकन मखोंजंग चंगसिलगनी हाइकी इम्फाल उखुल लंबी मतम खतंग थिंगी खोंजंग से जंगसिन जबनी मसी जंगसिन जरिब खोंजंग असिदा अखोई हयेंग बौकी मनुंगदा मसी की सबचाबा अखोई पाखुम मुकिरक दब तारगदी तोंगान तोंगान बक मेरा पाइबी सिविल सोसाइटी ऑर्गेनाइजेशन सिंग खुसम नजरगा अखोई हाई वेजिटेशन सी मणिपुर फुंबगी वन जंगसिन जगनी अदुना अखोइना मसी जंगसिन जरिब खोंजंग सी कनागुंबा कम्युनिटी अमदा तमना तौजबना सदे मसी अखोई अखोई की डिमांड खतंग अखोई पीबी हाइबगी दमकनी अदुबो अखोई ममांग द अखोई यामना शांति ओब खोंजंग कया अमा अखोई मतम सांग नंगाइजरबनी अदुबो हाइबे शांति ओब खोंजंग सिंग अदु गवर्नमेंट ताबीबगी मतम अदु थबक ओइना बोक लई हाइबजी काउथोखिबदगी ngasi की अखोई खोंजंग असि तंगाइ फदन लखोचरबनी हाइबसे आई जेसी कन्वेनर मोइन मयाम खन थमजरी Zelenski Surgery Department amadi Association of Surgeon of India Manipur chapter ka khutam naduna PCNL ki matangda live operative workshop pangthokre Zelenski conference hall da pangthokiba workshop aduda MS Dr. Gopi Mohan, RIMS की प्रोफेसर डॉक्टर S. राजेंद्र, लायंस किडनी हॉस्पिटल न्यू दिल्ली की डॉक्टर S.K. पोल सिंगबा मरुबा मियोय सिंगसु सरुयाखी जेनिम्स की ऑपरेशन थिएटर दगी पेशेंट अमदा ऑपरेशन तौदुना लाइफ ओइना पुन्नी येंगमिनदुना वर्कशॉप अदु पांगथोकी रिसोर्स पर्सन ओइकिबा डॉक्टर S.K. पोल यावना इंटरेक्शन प्रोग्राम पांगथोकी
Dr. Gopi Mohana pangtholiba operation asina makhatana medical behaviorist amadi surgeon singda yamna chauna kanama piragadi haiki. And this will benefit all our surgeons. This will enhance their at the same time of their knowledge of techniques in the field of this surgery urology. Senapati District Headquarter gi Bazar Colony da Nongna Saba Disabled Angang Singi Oiba Hope Home Haina Mingtonba Children Home Ama Senapati District ki DC Sasintha Napigani Jasinsta Lazarusna Hokibani Thokaba Nimita Sangaduna Miamisna Krehari Disabled Children Singidama Asiguma Home Ama Sabada Asobo Thodang Lokiba Child Welfare Committee Senapati Busu DC na Thakapa Fongdoki Sahi kya sarkar amasung local MLA fawuna hande yang sinbidaba kairaw kendragi nongpok thangbada laiba lambi thongi film yang sinbaga loinena kairaw kendragi club singyo iba lup ama semduna RTI gi khutangda marinaba sanfam lana sinakibasing yang slagani haina nongna semkiba kairaw kendra Eastern South United Club Organization na phungdokre organization asigi music loinena kairaw kendragi manung chanalaiba kairaw bitra amasung langdum namkhaidagi waithotaba lambi thongi film yang sinkibada lambi singi film phatabaga loinena thong kaya ninkhaiba yabagi film da laiba thengnaraki lambi asida lalolitik tawba amasung potpuba gari sing zatpada khudong thiba thokpa yabagi Yabana lambi asida zatpa tanare haina driver singna phongdoraki organization ki executive member Birachandrana kairaw kendagi nongpok thangbada laiba lambi asi chahe kya semdana leirakli organization asina sarkar gi maikadagi thokiba order gi sanpam lana sizna khrabra haiba RTI thaduna khangalaknaba hairagani Sakat Thawangda Makalamatagi Yasinaba Tauroi Amasung Lambi asi athubada semtrabade Infan More Lambigi diversion oriba lambi asisu Tingjinbagi khungjan fawwa sangsilakpa yai hairi Lakatoriba akhoi som naking development khudimak se akhoi club amagi individual akhoi thabak tawna te club mayam je punjalaga akhoi any development gi khudimak si akhoi RTI da thadana akhoi development da thada gi khudimak se akhoi white paper puthona bidamak ta gam na akhoi pressure bisal lagani aduna mari laina bo authority na athu matam da mieng sangbiraga akhoi lambi thong phatriba ado thada gi ba paisa jing gi da akhoi misuse togriba mayam sing ase khara khajik sumthokpina ba akhoi punjan jariba akhoi club mayam ji dagi akhoi wafum aje thamjali Board of Secondary Education Manipuri lawa class 10 gi exam da makok oikibi Mayang Imphal dagi Khuman Mehekol gi Meheroi Melody Khoirombu Mayang Imphal Kendra gi MLA KS Ratan Kumar na taram okpagi thoram ama ngasi Baupara da leba magi quarter da pangthokre thoram adu da Melody gi oza amadi mama mapasu sarugyaki Melody na haikibda class 12 ta mingchat purakpa ngamna bhonagani haiki Minister Ratan Kumar na Kendra segi position lobudi yamna laikre adubu ahan ba position lobudi Melodina Mayang Imphal gidi ahan bani Kendra sida mahima sing sports amadi atai hiram kya da mithoi mihan taraklaba singda asamba kudol tamduna lagli Melody gi tungda pangthokpa competition kya da mai pakpo oirasanu haiki position lorpada aigi Kendra da case incentive oina koi mamang digi lising yang adum koi piraga lai koi education da na te koi sports ki lam da su koi boxing da adigi koi judo da te masana da gold medal lor ki ba sing si case incentive adum ai ki mai ke da ki adum pira ga lai ngasi Melody na koi first position lor pasida madu ki harau ta yam na mai ba phungdo ku loina na ai gi phang tha gi phangi ba tolo hai ta re ko madagi palising pu katang madu ki case incentive oina ai mon da Beki mutungda amakasa taram noksari Handakta Prime Minister Narendra Modi na anowe scheme ahum haudokibaga marilenena scheme sing asigi kudong jaba fangnaba IMC ward number 3 gi Councillor Newton Chandrana maki ward ta haudokre tharamadida Punjab and Sind Bank Thangal Bazar gi General Manager KC Kabui amadi Tagdogi President M Rajendra Su Sarugyaki Miyoi kya scheme asida enroll to hanbaga loinena kanaba pikataba kya gi matangda su Newton Chandrana wangangki Zero balance account handing iba account holder sina high scheme singa sigi dong saba singa si phangna bona bada sajo pina biu amadi apu phana sang abiu tang ngasi degi hawraga si tang trawa degi hawraga tang trate phau manung da aina high scheme singa si dong saba si bazada koi banki bisel singi loina ngana bona jagani maduna isana phum thokoi dai le khanbi be account phangbi gi basina high scheme si phangna bona bada corporation biu Hanigi Minister Laikhidraba Alauddin Khan ki mazanupa Dr. Antas Khan bu
Bharatiya Janata Yuva Morcha Manipur gi Vice President oina hapkhre Thongmi lisingani chawga loinena BJP da yawkiba Antas Khanbu Yuva Morcha gi VP hapaga mari leinena Yuva Morcha gi State President O Malesna Odarama thokre hairi Handakta KRF na sinmi ani hatkiba amadi angang amabuna tamthina furakkiba thawong adubu MS kona nungaitaba phungdorakle Amaramda Manipur miyamna puning leitana khanthabiduna makhatana pamnawa thodok thokpana ba amadi kangku irang sakatpiduna ba miyamna honasi hairi Lions Irvin Institute of Community of Ophthalmology Maduraina Siza Hospital Eye Care Foundation kusamaduna mitki tongan ba layong sing ataba mamalda laying bagi kudong jaba piba hokre Basi langgo dalaiba Siza Hospital da pangtokpa pangmising unaba amada asigumba kudong jaba si miyamna lobo yare haina MD Dr. Pal na fongdoke ing isingani taretagi hoduna sari yankhai tathokduna mitki layang duna lagli masida cataract naraba singisu kudong jaba piri haiki Dr. Sachindrana asigumba kudong jaba si atay yumlonaba state amadi Myanmar dasu phanganaba honari haiki These specialists are available in cities like Delhi, Calcutta, big cities now, and that's the reason why people have to travel to access to get care. But here is the place where where there's already the specialists available. So what we are doing here is we are trying to provide our technical support mainly to systematize the way how eye care is delivered at Shija. Neslakpada Maribo Pau Amohana Earthquake Zone Oiba Manipur da ngasi fawa Manipur sarkarna chapchaba sisundron lokhataba si daibakthibani haina MD Dr. Tinglan Mesnamna thurore Hausikiti ISTV gi pawngeng tabiri busingbo amkhana kurumjari